IRANG ASINA MARAM OIRAGA relief camp singda LEIRIBA ANGANG singda WAKHAL NUNGAINA TUNGI ASHA AMAGA LOINANA HINGNABAGI PANDAM da Global Sappers Community IMPHAL HUBNA SHINDUNA Sajiwa Da Hangliba relief camp da mini library ama IMPHAL East District DC KHUMANTHEM DAINANA Hangdokkhre Global Sappers Community IMPHAL Hub ke Multiplying Smiles Haina Mingthonba project asigi makhada ngase mini library Hangdokkhibagi thauram aduda IMPHAL East District DC Catch Daina Global Sappers Community IMPHAL Hub ki founder curators oiriba Ministry of Information and Broadcast Government of India ki Director Armstrong Pamai amade atai masak naiba miyoi kayana saruk yakhe ngasi ki thauram aduga mari laidana Global Sappers Community IMPHAL Hub ki curator Juishi Akoi jamna hai Global Sappers Community IMPHAL Hub ki Multiplying Smiles Haiba project asigi makhada ngase hangdokliba mini library asidi project asigi sharuk amakhakne masigi mathakta hub asigi member singna hapta khudingi camp asida laktuna angang singa interaction tawduna makoina hayeng mayum da hankhiba matamda makoina fangkiba knowledge sing puraga chatkinabagi thawrang su paikhatle Amaromda Multiplying Smiles Haiba project asigi makhada camp asida pilot project ama oina project asi paikhatpani project asina mai paktuna angang singda achobo impact ama piba kamlakpa matamda Manipur mafam ataida hangliba relief camp singda so project asi makha chathabagi pandam su thamde masida relief camp ta leiba khakta natana lamdam asigi miyamda so angamba mateng pangbiu haida bahna makha take अखोइना ngasi sinjariba mini library initiative haina sangajariba program ase अखोइनी global shapers community imphal hub ki multiplying smiles hariba project asigi makhada sangajabane aduga asigi multiplying smiles sigi project sigi makhada अखोइना activity kayama relief camp kayamna tawraga lai aduga sigi mini library harisina adugi part amane अखोइना sigi mini library अखोइना ngasi sangajariba sigi pandam di hairagadi relief camp ta leiriba angang sing sida makhoida phanyamna awaba thengnaragasu makhoida asha ama pibibado makhoida hingba khak nataba relief camp sida koi kakhu macha ama da hingba khakti ahen babda akhoi asha ama leiri haibadugi adugumba ama pina nabagi pandam da khoina tawjabani atop relief camp da sisine example ama oiraga sumaina ta howe haibadugi pandam da adumaina chathagi dune adubu akhoina atop relief camp paidringai da अखोइगी फजना सिदा सिलिबा पोट सिदा क्वालिटी लेना हाना तौगे हाइना अदुगी वाखलदने अदुगा चुम्मे अखोइ रिलीफ कैम्प यामे रिलीफ कैम्प अतै मयामदसु अखोइना संदोकपा ngamnanabagi haibagi pandamdane adubu sigi संदोकपा ngamge hairagadi sengna haibada khoi global shapers khaknataba leiriba community leiriba manipur da leiriba organization kaya adaidi relief camp ki da leiriba miyam gi support yamna changye haina so haijani